Hello everyone, welcome back to my channel. Mayam puno ikung nona kuramjari. Ngasi ki matel sidi uti asangba. Yam jengbiu. Mangaluti asangba, motoruti asangba. Sina singju ma laire. Singju ko nabagi tabi loinana tik nabagi tabi ga tilau ga laire. Si Eromba ma alu kamen Eromba. Siya kamen na tao ba. हेलो एवरीवन व्यूअर लोग को मेरा तरफ से प्रणाम। आज का ये फूड आइटम है उटी, ग्रीन उटी है और इरोम्बा, यहाँ में सिंजू है और कुकुम्बर का टुकड़ा लिया है, ऑनियन, यहाँ में आपका बैगन का फ्राई बैगन। मैं आपको इच्छा हो जरा के ꯐꯖꯅꯗꯤ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯊꯋꯥꯏ ꯇꯥꯅ ꯊꯣꯡꯕꯅꯤ ꯑꯩꯅ ꯊꯣꯡꯕꯕꯨꯗꯤ ꯅꯠꯇꯦꯗ ꯃꯤꯁꯦꯁꯅ ꯊꯣꯡꯕꯅꯤ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯁꯤꯗꯤ ꯁꯤꯡꯖꯨꯗꯩ ꯀꯩꯗꯩ ꯂꯣꯏ ꯍꯥꯞꯄꯛꯑꯒꯦ ꯈꯔ ꯈꯔ ꯇꯧꯗꯅ ꯏꯔꯣꯝꯕꯁꯨ ꯍꯥꯞꯀꯦ ꯈꯔ ꯊꯕꯤ ꯃꯆꯦꯠ ꯑꯃꯁꯨ ꯍꯥꯞꯀꯦ ꯂꯣꯏ ꯈꯔ ꯈꯔ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯀꯦ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤ ꯁꯦ ꯄꯨꯔꯥ ꯍꯥꯎꯔ ꯂꯩꯔꯝꯃꯦ ꯃꯩ ꯇꯥꯔꯦ ꯁꯤꯗ ꯈꯥꯃꯦꯟ ꯄꯨꯅꯥꯁꯨ ꯍꯩꯅꯕ꯭ꯔꯥ ꯀꯝ ꯇꯧꯕꯅꯦ ꯈꯥꯃꯦꯟ ꯑꯇꯥꯎꯕꯁꯦ ꯃꯔꯣꯟꯁꯦ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯃꯔꯣꯟꯁꯦ ꯑꯃꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯕ 하울 방콕 만화서 방대 상나봐 이제 일단 한가마 상간만에 한가마나마 상와야 되나봐 방콕이 방고와 आज का आइटम तो एक भी कम नहीं है, सब बढ़िया है, टेस्ट एकदम फाइन बोले। आलू कामेन इरोम्बा से जेगे उधर माले हाँ
ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯏꯟꯖꯥꯡꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯀꯣꯃꯦꯟꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯏꯅꯔꯁꯦ